le Bom sana bile irak se sangai le Sechelo Moi sechelo Sechelo Tasenya habida nongsu kan doram din ise se yam na sakpagi adon chabadi leijadre adubu aina sakcha gadoriba aigi aroi paisa ani si lorga ani punda sakpai se makhan sakchage duga naitong sakpagi aroi paisa isna maya punda magkepen hoi biro hai naina ai samsage thank you
waro bibaya de ani po na sa ko isay sa agi aduga sinadong pembiro agi waro bibaya de ay loy na sa pati kong jararo ito mati 마땅히 세상과 그들 도문적인 고급들이 미용기와 항암 샤바한다 어자 사단들이 번쩍을 쉐이키야 그들 도문의 컨퍼런스 어자 사단들은 도글루키 멤버십나 아참바 거기 모멘토 그들 덤버기 단자들을 저기 컨퍼런스 모멘토 그들 덤비나 보기다 봐 Good morning.
ai hat message simadi organizer su kana takpire nonga lamdai su oire aduga ai brother Rosal Visi amadi Cristiano nomai them hai ma lai sa amada dedicate to ma to ai ko sak nong dam banangi changido ai ge di mai tire mapokse. Thank you. Saya no baca hilang masida. Atau basingna kat kibat hawai imong manunggi awabada dedicate tau jere duga. IDP sing relief ke antar lagi basin jun. Kuning pikta bigan no na mayang kuma honong dong kubi dana makoy busu kuning dawat bigan ni.
ꯆꯥꯛꯀ ꯁꯤꯜꯂꯕꯣ ꯃꯔꯛꯇꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯟꯅ ꯀꯧꯕꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ NJ ꯀꯤꯁꯣꯔ ꯁꯤꯡ ꯉꯁꯤꯒꯤ ꯂꯥꯏꯠꯀꯤꯗꯃꯛꯇ ꯊꯧꯗꯥꯡ ꯄꯨꯕꯤꯕ ꯑꯣꯖꯥꯁꯨ ꯌꯥꯔꯒꯗꯤ ꯁ꯭ꯇꯦꯖꯇ ꯂꯩꯈꯠꯄꯤꯔꯛꯅꯕ ꯇꯧꯔꯛꯆꯩ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯟꯅꯁꯨ ꯂꯧꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯇꯥꯍꯧꯔꯦ ꯃꯣꯕꯥꯏꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕꯅ ꯈꯨꯟꯖꯟꯕꯤꯕ ꯌꯥꯎꯔꯒꯗꯤ ꯁꯣꯝꯗ ꯃꯄꯨꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯔꯒ ꯂꯩꯔꯦ ꯃꯣꯕꯥꯏꯜ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯑꯝꯇꯪ ꯄꯤꯕꯤꯔꯛꯅꯕ ꯈꯟꯖꯔꯤ ꯑꯩꯒꯤ ꯃꯊꯪꯒꯤ ꯏꯁꯩꯁꯤꯗꯤ ꯃꯌꯦꯛꯁꯨ ꯏꯔꯤꯕ ꯑꯩꯒꯤꯅꯣ ꯑꯖय ꯅꯤꯡꯊꯧꯖꯥꯁꯨ ꯂꯩꯔꯦ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯨ ꯂꯩꯔꯦ ꯃꯌꯥꯝ ꯗꯤꯁ ꯏꯁ ꯌꯣꯔ ꯕ꯭ꯂꯨ ꯕꯦꯟ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯒꯅꯤ ꯅꯣꯡꯉꯥꯟꯕ ꯏꯁꯩ ꯇꯧꯔꯤꯕꯅꯤ ꯒꯤꯇꯔ ꯄ꯭ꯂꯦꯌꯔꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯏꯁꯩ ꯀꯟꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯒꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯩꯒꯤꯅꯣ ꯑꯕꯨꯡꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯒꯅꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯕꯨꯡ ꯄꯟꯕꯗ ꯃꯌꯥꯝꯗꯤ ꯃꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤꯅꯦ ꯍꯥ ꯃꯥꯂꯛ ꯁꯥꯍꯨꯞꯁꯦ ꯃꯥꯕꯨ ꯂꯥꯛꯄꯒꯤ ꯊꯃꯣꯏ ꯇꯅꯤꯡꯅ ꯅꯤꯡꯅ ꯃꯥꯕꯨ ꯅꯤꯡꯕ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯦꯞꯄꯨꯔꯒꯦ ꯂꯥꯛꯇꯛꯅꯕ